Online Manipur YouTube channel swing bir bumem pum nang pu amuk hana taram lok sari han bade amna maru update am Korounganba Khuman de gilo khachege Hillside Charitable Hospital and Research Center gi doctor nurse staff sing na igi chanupi ahan ba phangjaba asida tuki matik thawai changna wana hotna bibagi damakta ikok non ikai khumna jari yamna haraujai thagachari hain Korounganba Khuman na phongdok piri aduga mathangi update asina Licipriya Kangujam dagini March 10 da Arunachal Pradesh Assembly House ta wangang gani hain Licipriya Kangujam na phongdok piri aduga mathangi update asina actor Sunilmyboy de gilakho chage tampakta combing operation lakningai da kukina kaptharak padai combing lakpasing sen khiban numit ninga si haina Sunilmyboy na phongdok piri aduga yamna maru iba paw am update thamjage ngarang numdang pung 9 rom tarak padwai de khulai matik sana paiba kuki militants sing aduna kakuruk khurlom da atada kam leitana nongmai round camera kapsilaki mafam adu da hanada gi duty tawduna leiba security personnel singi mai kai degi so handuna nongwai kapki thaudok asida hojik fawba gi oina de asok apan amadi misimina gi report leitri aduga mathangi update asina KYKL gi kadar ani fare SP Megasandra lusingduna Imphal East ki mafam kaya da koina satuna ngaksen bagi thabak paikhat khrei Manipuri police ki team amana ngarang Kamjong district ta Manipuri gi lalhulo ba mo ba kang leyawal kan lup KYKL gi lanmi ani fare hairi faraba mioi ani adugi manungda amadi sahi nauri ba angang ni aduga atopa mioi amana Kukisingna district gi angom thoiba Elias pari kawi makhoi gi mathakta police na case ama lokhat le hairi nakal amorom da ngarang numdang pung 9 rom taba matam da Imphal East district police ki SPK Megasandra na lusingba police ki team amana district asigi manungsan na moirang kampu pukaw faglung sekta kaibi sagol mang amadi dolai thabi area da koina satuna ngaksen bagi thabuk sa takre hairi kongsat adu da SP na mafam adu khunjasing unadun wari sana ki baga loina na khunjasing na pukning thagot ki masing yam na police ki kangbu lakwa matam da khunjasing nungai ba phongdok ki khunjasing mai kai gi Manipuri police na koina satuna ngaksen bagi thabuk su pai khalak liba asibu thagat pa phongdok ki aduga mathangi update asna veterinary department da niyam gi wangmada mioi kaya thapuk hapchalle Manipuri lenga ki veterinary and the Animal Husbandry loisang asigi award pa staff kara launa bagi damakta under secretary na 2016 gi August 9 da thoki ba order ama thoki order asigi matung in veterinary department gi director veterinary field assistant BFA post tara LDC kunmathoi driver taragataru milk recorder manga laboratory assistant mari attendant sani kuntraga mari veterinary office yankhai gi mapan ama veterinary asina under secretary veterinary na ayaba pirakibani pause asina phangbo pawgi matung in the veterinary director na 2016 gi December 9 na thokpu order amagi matung in veterinary attendance ani kuntraga mari hamnaba sanction tawrokpagi wangmada veterinary director sahumga marfuga mari hapsin ki aduga makha tarakpada sani 2017 gi January ahum the veterinary director na thokpu order amada veterinary attendant humpu amagasu hen hapsin ki nakal amrom the director veterinary na 2016 gi December 9 thokpu order amagi matung na LDC kun amaso hapki asomna veterinary department the thabuk hapada government gi sanction tabu masing digi hen hapsin ki hiramasi gi matang da 2017 gi June 9 the deputy secretary DP na arambam na order ama thoktu na special investigation team SIT sem na veterinary department yamno department taraga manga da in 2016-17 election code of conduct leading manung da thabuk hap kibasing thigat pa hoki hiramasi gi matang da special investigation team SIT da thigat pa pirak pa report ki matung in joint secretary DP na arambam na in 2017 gi November manga da matam dugi secretary veterinary department da SIT na thigat pa da phanglak pa report adu matam adu gi chief minister na aba pi bagi matung in veterinary department da attendant humpu LDC mapan mill recorder aba hap ki ba adu aba pire atailem hori ba recruitment sing cancel tawre hairiba DP gi order asi matam dugi veterinary director H Chawba Singhana in 2018 gi March tara kan thoi veterinary department da attendant humpu LDC mapan mill recorder ama hap ki ba adu ayaba pire atailem hori ba recruitment sing cancel tawre haina order thoki haiba khang bangam ki makha tarak pa in 2018 gi April kun mari da matam dugi under secretary veterinary Bimola Remais na thokpa convey letter number 4/14/2013 Department of Manipuri matung in election court of conduct ki mamang da thabu khap ki bo oibanina written tawre haina note number 229 page 54 number 4/14/2013 Betty of AN H na mayak seng na palli makha tarakpada matam dugi veterinary department gi director oina thawpuri ba H Chawba Singhana mahaki convey letter April tang 13 2018 asimak satnari haina 2018 gi April gi tang 13 da order thokre under secretary veterinary Sapna Salhang na pirakpa RTI reply letter in 2024 gi February 3 ki matung inadi note number 4/14/2013 Betty
of ANH asida under secretary DP na 2018 gi April 13 da thokiba DP letter number election DP part 5 asi supersede tawbagi matung in retain tawre haina veterinary director na 2018 gi April 13 da order thokre masigi matung in joint secretary DP na veterinary da piba convey letter asi hauzik phawa supersede tawduna lairiba asina niamla na veterinary department da miyu ke thabuk hable haibasi mayek singna takle adugu mathang update asina more dagi pusilakpa yongchaksing fagatlaga mai thaduna manghan crime more dagi pusilakpa san thaknabagi polam sing amata kaithel da yon bi yaroi haina mangjinuna tongan balup sing kaithel phambisik ni majuna khanghan krabasu sendongi damakta khalaga tongan ba pambai sing sen aduna yongchak kaya pusilakpa dagi ngasi fagatlaba matung da thobal kaithel da miyamna mai thaduna manghan ngasi ayuk drive ama sathaduna morirum dagi pusilakpa yongchaksing fagatki fagalaba yongchaksing adu thobal kaithel da paisilaba matung da miyamna mai thaduna manghan ki mai thaba adu da sarug yakibi kaithel phambi nupi amana phongdokhiba da sendok khargi damakta khalaga miyamgi apambagi mayukta makhata na more dagi pusilakpa yongchaksing yolamlabadi madu thorokpa fapat dagi dait masa masana pujagadabani haibi wafam sung phongdokhi loina makhata na drive sathaduna more dagi pusilakpa yongchaksing amadi atai polam sing fagat khigani hairi video sing bibagi damakta mayam pumna po amukha na thagachari and update ki damakta online manipur YouTube channel na subscribe to video thing